Ngasi numida wairam phongkiba kangla paudagi maru oiba pau khara khangasaraga mayamda khudo tamjage kuki khulai paibani chingnabasingna tokpa leangmai naga kholgi yum tara mai thadoklamle ngarang numidang pung 4:30 tabada Kangpopi district ki manungsanba tokpa leangmai naga kholgi yum tara kuki khulai paibani chingnabasingna tumna mai thadoklamle thagdo asigi matangda press na phangba paugi matung inade khulai paibasing aduna yumsing aduda nomai round kaya marung kapchinduna attack satharaba matungda yumsing adu mai thakhibani mai thakhraba yumsing adu ayambana kacha structure singni attack aduda khula aduda lariba miyoising mathwai hingnaba hajuna manakna pa jaga singda ko chen duna lotna khre thagdo asiga mari lainana khula asigi maikedegi akama mongda kandem tawraduna thagdo asigi matangda Manipur lengana mapung phaba investigation chathaduna mara leiba miyoising adu faduna chairak pibiu haina taksilakli hauji fawbi oina thagdo asigi matangda Kangpopi District Administration ki makedegi official statement amata tholakpa leitri thagdok thofamda ahemba security force ki kangusing changsingkhre adobu miphamipun gi oiba paudi leitri amaramda thagdo asika mari leinana riangmai naga council thadorakpa cheol amana haidibana ngarang numidang pung 4:30 tabada kuki narakor terrorist singna tokpa naga kholda changlak charsyang yum tara mai thakibagi thagdo adu akama mongda kandem tawi thagdo adu atamna micham yamda attack tawba yumgi lanthum mangta anaba yauna lai khurumpham sing manghan ta anaba kuki narakor terrorist sing chatharakpa thawongi manungchanani thawong achina mafam aduda lairiba micham yamgi punsi security amasung dignity da sauna akiba pire thagdo thokliba mafam asi high sensitive red zone area ama oibada natana manak nakna central force ki kangu lairabasu karimata tawba ngamkhidaba adu akama mongda kandem tawi thagdo asida chenariba mara leiba miyoising adu athuba matamda fagadabani misang mikhai naiba mawongda investigation chathaba yauna thagdok tofam adugi manak nakna lairiba security force ki personnel sing adugi mathakta su enquiry chathagadabani irang asina chaiteng fangliba micha miyamgi punsi amasung lanthum ngak senaba security ki section thorang hanadagi hena kangkhangadabani mayung maikei mangta khraba imungsing aduda matik chaba relief amasung rehabilitation pikadabani hairi makha tarakpa pawda numit 15 gi manungda logi wangbada pairiba khulaising surrender tawgadabani CM sahi asigi February 5 dagi August 13 fawba security force amasung law enforcement agency singa tongan ba mafamdagi phagalakhiba yamlaba khulai amasung explosive sing first MR parade ground da display tawkhre phagalakhiba khulai sing display tawkhiba si security force amasung law enforcing agency sing lamdam asida santi amasung security thamnaba honariba sing amasung hariba matam asigi manungda khusu khulai sing kaya yamna phagapangamlabagi haibadu uthokpani phagalaba khulai sing adude tongan ba makhalgi nongmai lising masamri kunitoi nongmai maru lising tare sumnatara amasung explosive lising masam kunthra tare ni thawng asina security force amasung law enforcing agency singna state asida logi wangbada khusu khulai pariba sing violence ki thawng sing thingnaba amasung security environment asi hena kangkhanaba honariba kaya adu mayek singna takli hairi amaramda tharam aduga mari lainana chief minister yumnam khemchand haikibada kanagumba singna logi wangwada pariba khulai sing numit 15 gi manungda makhoi gi kendra gi MLA amade SP singda surrender tawgadabani karigumba surrender tawdaba tarabadi logi oiba action sing chapchana mayuknagani irang asiga mari lainana mamangi matamda nongoi pariba sing khara komthokpa lairamkhibani adoba haujikti irang asita matamna phagalaklabani na kanagumba amatana logi wangbada khulai sing makhata na paiba yaroi maram aduna numit 15 gi manungda khulai sing adu surrender tawgadabani lengaki maikedi ki state asida santi amasung tangdu laitaba phibam puraknaba angamba thakta honari hairi tharam aduga mari lainana home minister Govindas konthokjamna haikibada national highway sing chathok chachin tawriba sing da ayat apan piriba sing gi mathakta logi oiba akamba thabak sing lokhalagani national highway da chathok chachin tawriba sing da apan piba asina miyamda chauna khudong chadaba mayuknare haina phongloki makha tarakpa pawda MLA cabin luchingduna har ghar telanga yatra gi khongsat pangthokre India simba thungna haujik chathariba har ghar telanga campaign gi saruk ama oina ngasi pasoi kendra gi MLA sapam kunjakhi chona luchingduna MLA asigi tera sapam lerakta leiba mahaki yumdagi hawduna AC asigi miyoi kayaga
Indian na India ki machu om ki firal paiduna Haragar Telanga Yatra ki khongchat pangthokre. Khongchat asi tera khurai jam lairak fawba chatlaba matung MLA asi ki yumda amuk han halakki. Khongchat asi ga mari lejina MLA sapam kunja keson haikibada Haragar Telanga pangthokpa asi mahak India macha ama oina nungaiba fawi. Karigumba numi asidagi Manipur laiba mipung khudima nungsi chanan hanagumna laiminaba oirasanu haina sembiba mapugi mafamda khoiromjari. Masigi wahanto asina haibadi India asi ekhoi punamakini division khaide ngaihak saunaba khana chainaba haibasidi ekhoi gi imung manungdasu adum thoi thokiba thodok punama ekhoi amaga kauthoknaba honasi marabu lairabadi ekhoi gi phurupsu oisanu amabo oisanu rule of law lady masida ekhoi punamakna sajok pc anobalenga asibulu singniwa CMY khemchand paikhalak liba thabok thoram punamak asi afaba khongthangni Miyamna masida mating pangmina si haiki. Makhatarapa pauda, nan Manipuri masel funabada amasire. Ngarang numidang pung nipa makhairom tabada mayang Imphal Police Station manungsan ba, mayang Imphal sirai makhada leiba oinam, jai mangol kauba miyoy amagi yum sabagi leiba, local masel thadoknaba miyoy ama laikhidre haide. Press na fangba paugi matung ina laikhidraba miyoy asi, Bihar dagini, maming na Manos kawe, Mahaki Tawayaudraba Haksang Adu Jinimski Mokta postmortem ki damak thamkhre thaudo asigi matangda Maya Imphal Police Station na BNSS ki section 14 ki makhada unnatural death ki case ama register tawkhre makhatarapa pauda carton box da bomb thamlamle Imphal East District ki manungsanba Kuirengai de leiba myoy amagi mayumda ngasi ayu carton box amada hand grenade amaga large warning haiba chorol amaga thamamle Press na phangma pauda bom adunga si ayupung taruk rom taba matamda FCI da thabak tawba Kuirengai Nepali basida leiba myoy amagi yumgi gate mapana thamlambani bom thamjilamliba yumbu adugi mamingna Guru Mayum Karna Kumar Chaini Fumathoi apopa Guru Mayum Brojendro Saramakawi amaha FCI da thabak tawbani haire makhatarapa pauda mairoi singi issue yauna members singna pukhalakpa wang singi pakhum Pinaba sem saduna lay amisa Center the lady balenga asina leba asige mairoi singi isu yauna parliament ge members sing the hanglapa amadi pukhalapa wahang khudima ki pakhum pinaba chapchana sem saduna lay haina union home minister amisa na phongdokre ngasi parliament ki premise manung da pamui sing da wangang laduna amisan haikivada Center lenga na karigumba hiram natraga wafam amata loisimba amadi lo sinduna thambagi wafam leite Hiram kudimakta khanna nainanaba sem saduna lei haiki amisana makhata na haikibada opposition party ki ngasigi numit yungba matung pung ani phawbagi manungda Lok Sabha gi speaker Om Bera da issue ama hekta discussion tawnaba notice ama pisimba yai madugi matung ina ngasigi numit yungba matung pung ahum tabada house da debate tawba hongnaba wafam su phongdokim mahangna hai ngasi karigumba debate haurabadi mahangna house da leiduna house ki member khudimangna pukhalapa wafam punamak tagani lonya member singna pukhalapa wafam taraba matung ngasi ahing chupa house da pakhum pibata natana hayingi numi yungba matung pung ahum taba fawba discourse sangi pakhum supi gani haina phongdokki NEET exam gi matangda mairoi singna changsinba khongjang gi matangda paladuna mahakna haikibada hiramasi gi matangda Union Parliamentary Affairs Minister Kiran Rijiju na mayek singna phongdokre Madude center lengang NEET exam gi mari leinana mahiroi singi khongjang gi matangda khanna nainana ba sem saduna lei haina adom oinama opposition party na hauju chathariba house ase mapum phana chathandri haina maral seki ningsing mayabadi chahi achida pangthokiba national eligibility entrance test NEET exam da question paper leak oibagi wahauda Congress Janata Party ki josina changsilakpa ihauda Union Education Minister Dramendra Pradhan pham thadokhibaga loinana issue asi haujik leibak pumbada tang taba warosin ama purakpa ngamdana leibagi mathakta haujik chathariba parliament ki nungju mifamda so watho oiduna leiribani ahanbada ngasi thadorakhiba press release amada lengmai Naga Council Manipur gi maikaidigi tokpa Naga village akan mongda mai thadun amara thonkhiba sigi matangda condemnation letter ma thadorakli lengmai Naga Council Manipur gi maikaidigi akan momong na yaningda baga loinana sarona ngarang numidang pung 8 ga makhai muk taba matamda tokpa Naga village da Samphai Kangpupi district ki manungda leiba sida
masing yamlaba kuki narcotic singna sangsilalaga hariba village asida yum taramuk hena amasum search yauna mai tharam lehri council asigi maikaidigi makhatana phungdorakliba wapam amana hariba asida thokliba thawdo asigi manakna security personnel kaya amasu station tawduna leiribane haba wapam yauna phungdokhi makhatana liangmai naga council manipur gi maikaidigi demand kaya mathanbakni hariba demand manga sigi manungda ahanba demand thanbakliba wapam amana खुदिमक हाइबदि हौजिमक हाइरिबा माइहौ लांपोक एटेक असिदा सेनरिबा मियोइसिंग असि खुदक्ता फागदबनि लोइनना मनंग मपान उबंगamba इन्वेस्टिगेशन हाइरिबा थगदो सिग मरि लेनना थिगतकदबनि हाइरिबा सिग मरि लेनना सिक्युरिटी पर्सनल सिंग मफम अदुर लेबसिंग अदुकी मथक्तसु इन्क्वायरी सथगदबनि हाइबा वाफम यावना पनबगा लोइनना मखाताना हाइरिबा माफम असिदा सिगुम थोनिंगदब थगदोक्सिंग असि थोक्तनबगिदमक्ता अहेनबा सिक्युरिटी फोर्सिंग थमदुना ngaksingadabane haiba wafam yawbaga loinana hairiba thawdo usida ama ata thokraba family singda relief rehabilitation amasung compensation pigadabane haiba wafam yawna phongtorakli masita natana thengthadana hairiba thawdo usida sinariba miyoi singasi athubada security force na fagatgadabane haiba wafam yawna makhatana phongtorakli Lanhauba singa numai kapnabada Nigeria gi police officer tara sikre authority sing Nigeria da lana soholaba awang thangba saruk manung hanjinba mapam amada Lanhauba singa masum Nigeria gi security force singa marakta numai kapnabada police officer tara sikre haina authority singa laibabu panumita phongdokri Kebi state ki Sakaba council area nithukaba numita thokiba numai kapnabagi thawdo aduda misap mani amasum Lanhauba tarahumdoi taratre susiki haina police ki spokesperson Barsi Usman na statement amada phongdokhi hari Lanhauba sing adu motorcycle sing tongduna lakhi amasum khulai matik sana pai security force na makoi bu thatpada thawdo ru thokhibani haina usama na phongdokli Zamfara state ka lona bangam khai manak makhoi leibui Nigeria gi town sing amasu bele sing da toina operation sathaba khulai pai gang sing Zamfara state yamna lei leibak thibadi Thauna phaba police personnel tara nongmai kapnabada sikhi amasum atai ani soktuna laikatnari haina police ki spokesperson phongdokhi NRC की डिमांड मरक्ते चीफ मिनिस्टर ना गवर्नर को उनखरे असेंबली मिफम कौना बाहायजखरे JFD की खोंजों मखासा थरी TIM लेंगाक तो पियना बफोंतोरखरे कॉमनवेल्थ गेम्स द मिडल फोंगलकपगी इंसेंटिव हेंगलगनी सेंसस तौद्रिंगाइदे NRC तौगदबनि हाइबा वाफम द कैंपेन फॉर जस्ट एंड फेयर डिलिमिटेशन JFD की डिमांड मरक्ता मणिपुर लेंगा की चीफ मिनिस्टर ना गवर्नर अजय कुमार बाला उनदुना मणिपुर लेजिस्लेटिव असेंबली की मिफम कौना बाहायजखरे ngasi ayuk haibadi ngarang ayuk pung taraga makhairum tabadu waida chief minister amasum home minister yauna Manipur state population commission gi secretary mayangbam bekto amasum Manipur lenga ki commissioner home and Ashok Kumar ga loinana lokbawon governor unabalaki adubu chief minister amasum home minister ani khakta sanglaga governor ga pung amarom sukna wari sanakhibane Unabadu da ngasi pangtokhiba cabinet mi phamna lokhiba warep matung ina sei isigi September anida taraga ni thusuba Manipur legislative assembly gi nipan su mi pham pangtokna ba samantobiyu haina governor da taksin kibani ngara ayu satakhiba cabinet mi phamna Commonwealth Games the medal phanglakpagi incentive sing hengalakpada amatu ani anaki hengalaba senpham adudi gold phangboda lakh kun silver the lakh taraga manga bronze the lakh tara aduga saruk yarubadana lakh mari pigadabani ani suba point senapati da government medical college ama sana ba khana ba loina sahi amada MBBS mahiroi sa matamba yagadaba college aduga district hospital upgrade tawna basu yanakhi ba loina tuan ba point kya masu yanakhi eri nakala maromdana JFD gi NRC tauna ba demand nga sisu tuan school amasung college ki mahiroi kya na wakat mi pama masum human sensem duna khongjang sangki nakala maromda census yai thokpagi matana Manipur lenga ana akhana ba lup khara khaktaga wata na duna sathari ba thawongda thadau inpi Manipur TIM na nungnang ma phungtokli campaign for just and fair delimitation JFD na tanduna lakpa NRC before census haiba demand ngasisu makasa takhi demand asigi mapung waiba khongjang waina wangkhai angom laikai te leiba wall club ta miyamna ihing yarek tun sangsilak pa wakat mi pam ngasiga thana no mitni suri JFD student wing na sinduna MB college ta mahiroi sing wakat mi pam aduga didim ground human chain sem na khongjang kya sangsikhi
lamdam asigi tuan tuan ba maikai kya digi census tawdringai NRC update tawgadabani haina khulaw kya lakli basida Manipur lenga na ngami matagum NRC update tawdringai census tawraglabadi akan makhongjang sangsingani haina Maharaj Buddha Chandra College Student Union gi maikai digi phongdurakli hari Congress matam da education system fail oihalaga khunai muthatna ba hotnaramani contractor gi khallaga thabak tawramana hawjuk mi pairakpani radesham Congress lengak matam da education system bu fail oihalaga khunai se pumut muthatna ba honaramani tungi khandana contractor singi yenglaga thabak tawramana hawji NIT gi mapam hongdokpi gi wafam lakpada mi paibadagi hawjuk ta wa nganglakpani haina Manipur lengak ki wangang loi thoksum radesham na phongdokri hiram asiga mari lengana Babu Parada Labama ki quarter ang si pangtoki pa pau gi mipima mada mak hai hawjuk si minister yumnam khemchand lusing lenga sina khwai di hen mamiyeng thamliba si mai masing tamba musum ana lengi lamdani mata asida nahan pangtoki ba thoram amada hawjuk phibam tadana ladiba National Institute of Technology NIT gi permanent oiba mafam ama piragani haina lakthok lamba wafam aduda Congress Party gi make di lenga asibu mai masing tamba gi lamda kari su khangdaba mawongda miyam da lan uhanna phongtoki bu wafam lebak thibani Manipur gi education system da Congress na paling matam digi sa tharam ba asoi kaya ngasisu tamna tam sumthokna ba hona tuna lakli mara asida khwai digi awang bu thaki mai tam phamsang ama oiriba NIT gumba institute ama digi lana tarombigi hawju wathok oiriba sini Chief Minister Y khemchand handak phongtoki wafam adu handak phongdoki wafam adu Congress na NIT ki lampiram di habenati adobo Congress na piram liba lamadu di part mayai do oibana permanent oiba structure sabu yadabadagi ngasigi phibam asida lairibane makhoi piram liba lamasida institute asi sana ba hona bada lainung da fit yankha hena pal tawraga sadaba yare maram asina NIT amasum agency siga khuyak pinakhiba MOU adu handokhibane asumna lampel part ki mapam asida permanent oiba building structure sabu yadabana hausik mahiroi singi class ningthina tabu yadana leibasi ko honana ba lainga asin anauba mapina ba wapam adu phongdokhibane maduda makhoina paikhalamba thaba aduda contractor singi paisa khra namsinduna laikhiba adu mapam hongkhrabadi makatana phanglaroi habigi akiba lakpadigi Manipur lenga asibu hunduna nganglibasi matung tarakpata tawigano lenga asi sahi tara phari hene he palliba su lenga asi sahi mapan khaktangaidi madugi manungda COVID-19 gi sahi ani duga Manipur gi irang asina sahi ahum puna sahi manga gi thabak tawbu yadana laikhrabani hanesu magna makatana phongdokhi